Ngashi Ayuk Pung Rom Tabada suspension of operation Su Chatnariba Kuki Millitants SINGNA sophisticated weapon SIJINNADUNA NAGA village guard NVG SINGDA UKHRULGI RINGUI NAGA village ta KHUT THABA HOURAKPADAGI NAGA village guard ani ASOK APAN NANGKHIBABU RINGUI village protection committee RVPC na AKANBA MAWONGDA CONDEMN TOURAKLI RVPC gi maikaidagi thadorakpa chirol amada ngasi thokiba thodok adu ahanba nate chap manaba thodok asina micham singda chauna awaba mayokna hale thodok asina kanglup ani marakta hena nungaina daba ohenduna ing tappa purakpada chauna apanbo oire oidiba phiba masigi yenglaga RINGUI village protection committee na athubada ing tappa purakna bagidamak loinana masagi lamngak sena bagidamak RINGUI village na amatto oina lepkani haina chirolasina makhatari